ngasisu channel asigi maikeri special content katang mayam na share tawjage ngasi phone ki basi phone sinagi frontline na phone ba maroi ba paw ma khak lokhachar kana mayam na share tawjabani IRB lawbuda se lawi haibigi chap chaba proof puthok labadi laingak na sairak pinaba honagani Biren lainga asi corruption free governors oidre corrupted governors oide haibiyai MLA Ranjit IRB lawbuda lupa lakh Nepal dagina tara Phaoba lawre haibisi karigumba chap chaba proof lerabadi puthok pirao karigumba proof puthok pirabadi marale na mamioi singadu laingak na logi oiba serak pinana ba honagani haina Manipur gi Chief Minister Nongthongmom Biren ngasi assembly gi anisuba nimitki mifamda governors address khannarakpada opposition party gi MLA singna pukhalakiba wafam singi Paokhum piraduna phongdokre governor address ki khannarakpada pukhatnarakiba wafam singi Paokhum piraduna Chief Minister N Biren haiki thabak khanbada se lawre haina adumak pauthokpagi wafamdi hanadagi ngangnaduna lakhi aikoina sel lawdrabasu thabak tawningba miyoi sina sel pige haina lakpadu aikoina lawdraga loire state asida anti corruption sel yamna phajana thabak tawri corruption gi matangda evidence yaudana ngangnariba sing adugi masindi menba ngamloi state asidagi Armed Forces Special Power Act 1958 mapung phana lathokpa haibisi lainga kisu apamani adubo hauzik oiriba phibam asidadi district khudingmaktigi hek lathokpa haibidudi wakhigani adubo phibam asi amuke hena phogat halaklabadi lainga asina ek asi mathang lathoknaba honagani state asigi tuan ba lawpham singda yum sajinabagi matangnasu district khudingmakta akhanaba drive sathaduna phagatpagi thapak tawri Manipur gi lawpham sing kannaba lawkhatpa amadi paikhatpa yaba thabak sing makhatana satakhigani Kharif amadi Rabi trophy gi damak maru marang phangdre hairiba asisu lawmina namna leiba state oiba maramna soidana maru marang matam sana phangananaba lainga na honagani Pradhan Mantri Awas Yojana scheme gi makhada yum sabi gi thabak park sana satharabasu penadaba wafam kya leidibasi socio economic Kasta yumpham oiba maramna paliba lenga asina matau kramna mapung fana mathau tariba miyoi singda scheme sigi kanaba phansigi haibigi matangdasu yamna kupna khanari singda popi pambi tharamba miyoi sing fakat pangamdana leiribasi patalen oidaba maramna kanana thabano haibadu chapsana khangba ngamdaba maramna popi pambi yanthatlabasu thariba mapu adu phaba ngamdabani adubo lengak na hiramasi gi matangna akhanaba committee semduna kari tawba yabagi haibadu kupna yengsili singi lamda ekar lising ani sani pan romda popi pambi tharamba yanthatkre haibasida lam ekar lising ani sani pan gi umang wamangdi kokthok tuna manghan khrabani haibasi yamna sumba wafamni hauji state asida umangi saruk sadani pukhak umangi saruk ngai hore Among the reserve forest, private forest, amade protected forest ki regulation lairamde adubo lainga asina regulation semgatnaba yamna kana honari sing the popi pambi thabagi thengnariba problem sing asi singilu singwa singa punna hotnaminarabadi kok pangamgani COVID-19 gi saitheng phangduna atop state singdagi halakiba sing amadi tamgi naha singbu pinabagi tamak lainga asina start up stand up amadi business start up ki kuthangda senthang kya pina phonari naha kya da su pikhrei mapan da su halaki balamda masigi na sing muthabak pina bagi dama haiduna start up ki apply tawbagi matam adu subnagi sahi amada matam khara kha pirambadu haujikti lainga asina matam naidana aduma start up ki application thaba yabagi ayaba pirei maramaduna mapanagi halaki balamda masigi naha sing start up ki dama matam amad hekte apply taw yagani mapalamdagi halakiba naha singdi start up ki kuthangdagi masa na tawning mo sinpham madu tawba ngamna balenga ki mafam senpham lairi haiki Chief Minister N Biren makhata na haiki COVID-19 maram oiduna delimitation gi wafam khra khajik thengte khrabasu athuba matamda EC ga tanaduna pangthokna basu honaragani delimitation gi thaba asi constitutional oiba maramna thabak adumak torokani loinana new development block 27 da mathau tawna bakana honari maru oiba singi lamda hena khongjal yangna paikhanaba lainga asina khanaba miyeng thamli hangduna lairiba tuan ba oja singi vacancy post lising mari launa basu honari tourism gi matang nusi income
generate tauba ngamnaba singamadi tamgi pangthokliba tuan tuanba festival singasi international gi thakta pukhatna busu honaragani suspension of operations yaragani loisinanaba haiduna laingakna honari loinana naga pistol government state government chapsaba wafam khangandri adubu lainga asina lepkhiba warepta ahongba leiroi governor address haibisi lenga ki oiba tangai fadaba hiram sing ten takna puthokpani governor address asida laingakna paikhatliba amadi paikhatkadoriba thabak thoram sing masa khaina loinamak hapa haibisidi khara wagani maram aduna tangai fadara point sing adu khakta hapani hainsu minister makhatana phungdokhi Taramathu Shuba Manipur Legislative Assembly ki taraga nithoi Shuba budget session gi nini Shuba numita governor address ta hapning ba wafam kya opposition party ki MLA sing phungdokhi MLA ke gomidans na phungdokhi bida handa ki governor address asi yamna laiteng oibe address ama haibadu oire address asi da COVID-19 gi matamda mapalam dagi halakiba naha singi thabak pinabagi wafam yaude environmental gi damak niti ayokna senpham kya thadarakhiba adugi matang da supande high court secretariat amadi tombisna market ki matang da su address asida yaude GDP district sports complex ki phipam amadi food processing unit ki matang da su address asida yaudri handa ki address asi vision laitaba amadi direction yaudaba address ama haibadu oire maramaduna hairiba wafam sing asi address asida hapsin bina bo khona biu haiki opposition party ki MLA ke Ranjit Haki governor address haibasi laingang adugi policy estimate ni COVID-19 gi sauna saitheng phangliba matamda ruling party khaknatana opposition party da lairiba MLA singasu magi AC singda maranai fruit khawdigi sel puthoktuna community quarantine center singda mateng kya pangnakhi adubo yamna nuaitaba thawdu ama hairagadi sieng mapung phana lenga ki meke gi piraktaba maramna open market ki sel sangna ka hena Phaoba singsu nataba sing keji yankhaida lupa lising maga sangwa da laiba phangki adubu khwaidigi angakpa ama hairagadi covid laina laisatna maram oiduna wana manipur gi wangmada panduna lairiba miyoi singbu purakhiba matam aduda flight ta yamlaba kwamana kya puslakhiba dune haujiksu state asida covid-19 mapung phana control tawba ngamle habi yakhiroi lengakna lamdam asigi law and order yamna fagatle haina tattana lauri adubo armed forces special power act 1958 lauthok ngamdana leidi amaromda lenga asi corruption free governors oidre corrupted governors oire habi yare maramdi IRB lawbud lupa lakh nipa nagina lupa lakh tara Phaoba laure habisi lebak miyamna ngangnari anti-corruption cell thabak mapung phana tawdre maramaduna lengakna policy statement faningi Paddy and Conservation Act lairabasu thabak to onthok fangamdre masina maram oiduna state asida law unaba lawfam laisilaktare maramaduna lawfam singda sagaliba yum singasi kanagi no haibedu thigatpa mathoktai hairiba wafam singasi address ta hafaningi haiki MLA Mega Chandrana August House ta thamkiba governor address ta hapaningba wafam kya amasu phungdokhi mana ki governor address ta agricultural sector gi oina kharif amadi rabi gi matangna wafam amata pande masina lawmi singi oina di yamnamak laibak thiba haibadu oire governor address asi anauba sahi gi yai proposal pibaga pangkhak oire address piraba matuna commit of all the member join haibigi mahuta commit of ruling party join haina hairam labadi madunu hena apen ba haibadu oigani kharif ta mahimarong piraga rabi da pidaba haibisi agri sector da lenga asina thawai yaudre haina takpa male lawuba singdi haiduna irrigation semgalaga maru marang pidragadi kana balairoi loinana center na piraba amadi state government na pirakpa posak sing adusu yamna mek seng otpi phamthui singilamde ekar lising ani gasani pana popi pambi tharamba yantat kre haibasida subnagi popi pambi adu yantat panate popi pambi thanaba gidama ekar lising ani gasani pan gi umang wamang koktholaga mangan krabani masidasu lainga asina miyeng sangpam thoi loinana singilamda popi pambi asi kanana tharibano haibisu lenga na sapsana puthokpa ngamdabaga loinana ngasi Phaoba popi pambi tharamba miyoi singbu phagatuna serak pibusu laitri masina takpadi paliba lenga asina hiramasigi matangda transparency oidre haina takpani overdraft subnagi numit nini khaktai hairiba asisu lupa kayano haibasu mek singna pandri finance department gi thabakta transparency oide maramaduna hiramasigi matangda su mek singna address apaningi
ꯎ ꯄꯥꯝꯕꯤ ꯀꯌꯥ ꯊꯥꯈ꯭ꯔꯦ ꯍꯥꯏꯕꯁꯨ ꯎ ꯄꯥꯝꯕꯤ ꯀꯌꯥ ꯍꯤꯡꯂꯤꯕꯅꯣ ꯈꯪꯕ ꯉꯝꯗꯦ ꯑꯃꯗꯤ ꯊꯧꯕꯥꯜꯗꯒꯤꯅ ꯀꯁꯨꯝ ꯇꯥꯕ ꯂꯝꯕꯤ ꯁꯦꯝꯕ ꯂꯣꯏꯔꯦ ꯍꯥꯏꯔꯤꯕ ꯑꯁꯤꯁꯨ ꯑꯔꯥꯟꯕ ꯋꯥꯐꯝꯅꯤ ꯑꯣꯄꯣꯖꯤꯁꯟꯅ ꯍꯥꯏꯕ ꯋꯥꯐꯝ ꯇꯥꯕꯤꯗ꯭ꯔꯕꯁꯨ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯈꯔꯗꯤ ꯇꯥꯕꯤꯗꯨꯅ ꯊꯕꯛ ꯑꯣꯏꯅ ꯇꯧꯕꯤꯌꯨ ꯍꯥꯏꯈꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯃꯁꯨꯡ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯇꯦꯟꯇꯛꯅ ꯃꯄꯥꯟ ꯂꯝꯒꯤ ꯑꯣꯏꯕ ꯄꯥꯎ ꯑꯃꯇꯪ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯝꯒꯦ ꯆꯥꯏꯅꯤꯁ ꯀꯦꯝꯞꯇ ꯑꯣꯏꯗꯧꯔꯕ ꯅꯨꯄꯤꯁꯤꯡ ꯔꯦꯞ ꯇꯧꯕꯒꯤ ꯊꯧꯑꯣꯡꯕꯨ US ꯑꯃꯗꯤ UKꯅ ꯀꯟꯗꯦꯝ ꯇꯧꯈ꯭ꯔꯦ ꯆꯥꯏꯅꯤꯁ ꯀꯦꯝꯞꯇ ꯑꯣꯏꯒꯨꯔ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯕꯨ ꯁꯤꯁꯇꯦꯃꯦꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯏꯖꯠ ꯃꯥꯡꯍꯟꯕꯒꯤ ꯑꯦꯂꯤꯒꯦꯁꯟ ꯑꯃ ꯂꯥꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ US ꯑꯃꯗꯤ UK ꯒꯚꯔꯟꯃꯦꯟꯠꯅ ꯀꯟꯗꯦꯝ ꯇꯧꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯆꯥꯏꯅꯥꯅ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯒꯤ ꯐꯠꯇꯕ ꯐꯜ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯈꯪꯍꯜꯂꯤ ngasi UK gi parliament minister Nigel Adamsona reportsing utladuna China na sa thariba thawong si phataba thawong na habdu mek sengna utkre haujuk saurakna pannabada China gi kem singda uidur amadi atopa minority zati sing miyoi lakh tararom hena phajinduna thamli China gi kem sing adura phajinduna thamliba uidur gi nupi oibi sing adu police amadi guard sing aduna ot naiba amadi sexual gi oine assault toba amadi systematic oiba mong izat mangan bagi thawong sing chathai haibagi khudam sangdam phangle adumaina ma China gi foreign minister na pi khibu wafam amadadi aranba report ni hana phongdokre China gi uigur kem adudagi senthora-khiba US ta leiba uigur nupi amanadi maha kem aduda leidinge da ot naiba amadi gang rape tawibagi thawong sing Phaoba chathaki hairinasu pausna makhatana phongdoraklen thank you